ꯑꯗꯣ ꯅꯪꯁꯦ ꯑꯩ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯋꯦꯕ ꯑꯁꯦꯡꯕꯗ ꯍꯥꯏꯗꯣꯛꯅꯁꯤꯀꯣ ꯂꯣꯠꯅꯒꯨꯝꯁꯦ ꯑꯩꯁꯨ ꯍꯥꯏꯗꯣꯛꯀꯦ ꯑꯩꯁꯦ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯄꯨꯔꯛꯑꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯄꯥꯝꯖꯒꯗ꯭ꯔꯥ ꯏꯕꯥꯅꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕꯗꯣ ꯀꯥꯏꯗꯅꯣ ꯊꯦꯡꯅꯕꯗꯣ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠꯇꯣ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯕ꯭ꯔꯗꯔ ꯁꯤꯁꯇꯔ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯅ ꯈꯣꯏꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯑꯣꯀꯦ ꯉꯥ ꯃꯃꯤꯡꯗꯣ ꯄꯨꯛꯂꯥꯎꯕꯤ ꯃꯄꯨꯝ ꯊꯣꯡꯕꯅꯦꯕꯀꯣ ꯄꯨꯛꯂꯥꯎꯕꯤ ꯃꯄꯨꯝ ꯊꯣꯡꯕ ꯍꯥꯏꯁꯦ ꯑꯩꯅ ꯍꯩꯇꯕꯩꯔꯗꯤ ꯈꯪꯗ꯭ꯔꯦ ꯈꯔꯗꯤ ꯇꯣꯏꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯄꯨꯛꯂꯥꯎꯕꯤꯒ ꯑꯗꯒꯤ ꯌꯣꯡꯆꯥꯛꯀ ꯌꯣꯡꯆꯥꯛ ꯑꯂꯨ ꯍꯧꯖꯤꯛꯇꯤ ꯏꯔꯣꯟꯕꯗꯣ ꯌꯣꯡꯆꯥꯛ ꯃꯇꯝꯅꯤꯅ ꯌꯣꯡꯆꯥꯛꯀ ꯑꯂꯨꯒ ꯏꯔꯣꯟꯕꯀꯣ ꯌꯣꯡꯆꯥꯛꯇꯣ ꯏꯔꯣꯟꯕ ꯍꯥꯏꯁꯦ ꯍꯤꯡꯅ ꯁꯣꯏꯊꯕ ꯍꯥꯏꯇꯥꯔꯦ ꯑꯂꯨ ꯏꯔꯣꯟꯕꯗꯨꯗ ꯌꯣꯡꯆꯥꯛꯇꯣ ꯁꯣꯏꯊꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯀꯩꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯈꯨꯗꯤꯡꯃꯛ ꯑꯄꯪꯕ ꯅꯅꯥꯎꯅꯤ ꯅꯆꯜ ꯅꯆꯦꯁꯤꯡꯅꯤ ꯉꯥꯏ ꯍꯥꯏꯔꯒꯀꯣ ꯉꯥꯛꯄꯤꯌꯨꯀꯣ ꯃꯌꯥꯝ ꯑꯗꯨ ꯍꯧꯔꯁꯤ ꯃꯌꯥꯝ ꯍꯧꯔꯁꯦ ꯆꯥ ꯑꯩ ꯍꯧꯔꯁꯤ ꯅꯣꯏꯗꯥꯏꯗ ꯅꯠꯇꯦ ꯅꯪꯒꯤꯗ ꯑꯁ ꯂꯣꯏꯔꯦ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝ ꯇꯝꯅꯔꯦꯍꯦ ꯑꯩꯅ ꯊꯣꯡꯕ ꯌꯥꯝ ꯍꯥꯎꯍꯦ ꯍꯥꯎ ꯊꯣꯡꯕ ꯍꯩꯇꯕꯩꯔꯗꯤ ꯈꯪꯗꯦ ꯈꯔꯗꯤ ꯇꯣꯏꯔꯦꯀꯣ ꯇꯥꯎꯊꯣꯡ ꯑꯩꯗꯤ ꯄꯨꯔꯥ ꯃꯄꯨꯝ ꯁꯨꯡꯀꯥꯏ ꯀꯥꯏꯗꯕꯤꯗꯣ ꯇꯧꯔꯒ ꯆꯥꯅꯤꯡꯕꯅꯦꯕ ꯑꯗꯨꯗꯤ ꯑꯩ ꯇꯥꯎꯔꯒ ꯊꯣꯡꯒꯗꯕꯅꯦ ꯀꯣꯟꯅ ꯑꯃꯨꯛ ꯅꯪ ꯍꯥꯏꯔꯦ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯁꯨ ꯍꯥꯎꯋꯦ ꯉꯥ ꯃꯔꯨꯝꯗꯣ ꯌꯦꯡꯉꯣ ꯌꯥꯝ ꯂꯩ ꯎꯝ ꯉꯥ ꯃꯔꯨꯝ ꯀꯩꯅꯣꯗꯣ ꯃꯔꯨꯔꯣ ꯌꯥꯝ ꯂꯩꯕ ꯉꯥ ꯆꯥꯕꯗꯤ ꯍꯩꯇ꯭ꯔꯗꯤ ꯕꯦꯔꯥꯅꯤ ꯈꯨꯠ ꯑꯅꯤ ꯍꯦꯛꯇ ꯑꯗꯨꯝ ꯆꯪꯉꯤꯅ ꯉꯥ ꯆꯥꯕꯗꯤ ꯕꯦꯔꯥꯅꯤ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉ ꯆꯥꯎꯀꯣ ꯀꯩꯕ ꯁꯤ ꯉꯥ ꯃꯃꯤꯡ ꯇꯨꯡꯍꯟꯕꯤ ꯍꯥꯏꯕ꯭ꯔꯥ ꯇꯨꯡꯍꯟꯕꯤ ꯍꯥꯏꯕ꯭ꯔꯥ ꯅꯠꯇꯦꯍꯦ ꯀꯩ ꯃꯃꯤꯡꯗꯣ ꯄꯨꯛꯂꯥꯎꯕꯤ ꯄꯨꯛꯂꯥꯎꯕꯤ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯅꯣꯏꯅꯕꯅꯤ ꯆꯥꯎ ꯏꯕꯦꯝꯃ ꯑꯗꯨꯃꯥꯏꯅ ꯅꯣꯏꯅꯕ ꯉꯥꯁꯦ ꯑꯗꯨꯃꯥꯏꯅ ꯆꯥꯕꯅꯤꯅ ꯑꯩꯅ ꯑꯃꯨꯛ ꯇꯜꯂꯤꯁꯦ ꯃꯔꯨ ꯌꯥꯝꯕꯁꯤꯗꯀꯣ ꯑꯩꯅ ꯄꯞ ꯄꯞ ꯆꯥꯅꯤꯡꯉꯦ ꯑꯩꯗꯤ ꯑꯗꯨꯅ ꯃꯟꯕꯁꯤꯁꯨ ꯈꯤꯇꯪ ꯋꯥꯏ ꯏꯕꯥꯅꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕꯗꯣ ꯀꯥꯏꯗꯅꯣ ꯊꯦꯡꯅꯕꯗꯣ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠꯇꯣ ꯑꯍꯥꯟꯕ ꯊꯦꯡꯅꯕꯗ ꯈꯔ ꯀꯟꯅ ꯍꯥꯏꯌꯣꯕ ꯃꯥꯏꯀ꯭ꯔꯐꯣꯟ ꯇꯥꯔꯣꯏꯕ ꯑꯍꯥꯟꯕ ꯊꯦꯡꯅꯕꯗꯤ ꯀꯥꯏꯗ ꯂꯝ ꯃꯃꯤꯡꯗꯣ ꯑꯩꯈꯣꯏ ꯂꯝꯗꯅꯦ ꯀꯩꯈꯨꯗ ꯀꯩꯈꯨꯗ ꯍꯥꯟꯅ ꯑꯗꯨ ꯊꯦꯡꯅꯕꯗꯨꯗꯤ ꯀꯩꯅꯣ ꯇꯧꯋꯤꯗ ꯀꯔꯤ ꯇꯧꯕ ꯈꯪꯅꯗ꯭ꯔꯤꯅꯀꯣ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅꯗ꯭ꯔꯤ ꯍꯥꯏꯕ ꯑꯗꯨꯝ ꯎꯝ ꯁꯛ ꯁꯛꯇꯤ ꯎꯅꯔꯒ ꯈꯪꯅꯔꯒ ꯅꯨꯡꯗꯤ ꯅꯨꯡꯁꯤꯅꯗ꯭ꯔꯤ ꯍꯥꯏꯕ ꯀꯅꯥꯅ ꯍꯥꯟꯅ ꯅꯨꯡꯁꯤꯔꯤꯅꯣ ꯍꯥ ꯀꯅꯥꯅ ꯍꯥꯟꯅ ꯅꯨꯡꯁꯤꯒꯦꯕ ꯑꯃꯨꯛ ꯍꯧꯔꯛꯇꯣꯔꯦ ꯍꯥꯏꯌꯣ ꯅꯠꯇꯦ ꯅꯣꯏ ꯈꯨꯟꯗ ꯑꯩ ꯂꯥꯛꯄ ꯃꯇꯝꯗꯣ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏꯗ ꯀꯨꯝꯍꯩ ꯑꯃꯒꯤ ꯂꯥꯛꯄꯅꯤꯗꯅ ꯀꯩꯈꯨꯗ ꯃꯇꯝ ꯈꯔ ꯑꯩ ꯊꯥ ꯑꯃꯃꯨꯛ ꯂꯩꯌꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨ ꯃꯣꯏꯒꯤ ꯈꯨꯟꯅꯦꯕ ꯑꯗꯨ ꯂꯩꯕ ꯀꯥꯟꯗ ꯑꯩꯅ ꯑꯍꯥꯟꯕ ꯂꯥꯛꯄꯅꯦ ꯑꯩꯅ ꯑꯍꯥꯟꯕ ꯂꯥꯛꯂꯦ ꯑꯗꯨ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯗ ꯂꯩꯌꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨ ꯃꯇꯝꯗ ꯅꯪ ꯑꯩ ꯊꯦꯡꯅꯔꯦꯀꯣ ꯑꯩꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯒ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯗꯨꯒ ꯃꯣꯏ ꯌꯨꯝ ꯃꯣꯏꯅ ꯂꯩꯁꯤꯒ ꯅꯛꯅꯔꯦꯕꯀꯣ ꯑꯗꯨ ꯑꯩꯈꯣꯏ ꯍꯥꯏꯕꯨ ꯑꯩꯈꯣꯏꯒꯗꯤ ꯂꯥꯞꯅꯩꯗ ꯑꯩꯈꯣꯏ ꯏꯆꯦ ꯈꯣꯏꯒ ꯅꯣꯏ ꯍꯥꯏꯕꯨ ꯅꯣꯏ ꯆꯦ ꯍꯣꯏꯒ ꯀꯩꯗꯧꯕ
เด่นนั่งน่ะꯂꯩꯕ ꯌꯨꯝꯗꯣ ꯅꯣꯏꯅ ꯆꯦ ꯈꯣꯏꯗꯣ ꯑꯩꯈꯣꯏꯒꯗꯤ ꯂꯥꯞꯅꯩ ꯍꯥꯏꯕ ꯅꯛꯅꯕꯗꯤ ꯑꯩꯈꯣꯏ ꯆꯦ ꯈꯣꯏꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯆꯦ ꯈꯣꯏꯗ ꯑꯗꯨꯝ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯣ ꯅꯪ ꯂꯥꯛꯏꯁꯨ ꯅꯣꯏ ꯆꯦ ꯈꯣꯏꯅꯦꯕ ꯑꯩꯈꯣꯏ ꯌꯨꯝꯗꯤ ꯂꯥꯞꯄꯦ ꯍꯥꯏꯕ ꯑꯗꯣ ꯅꯪꯁꯦ ꯑꯩ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯋꯦꯕ ꯑꯁꯦꯡꯕꯗ ꯍꯥꯏꯗꯣꯛꯅꯁꯤꯀꯣ ꯂꯣꯠꯅꯒꯨꯝꯁꯦ ꯑꯩꯁꯨ ꯍꯥꯏꯗꯣꯛꯀꯦ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏ ꯂꯩꯍꯧꯗꯣꯏꯅꯦꯁꯦ ꯃꯦꯃꯣꯔꯤꯒꯤꯅꯦ ꯅꯨꯡꯁꯤ ꯍꯌꯦꯡꯋꯥꯏ ꯄꯤ ꯇꯥꯗꯣꯏꯅꯤ ꯑꯍꯟ ꯑꯣꯏꯔꯀꯥꯟꯗ ꯌꯦꯡꯀꯥꯟꯗ ꯍꯥꯏꯔꯛꯑꯣ ꯑꯩꯕꯨ ꯑꯁꯦꯡꯕ ꯍꯥꯏꯔꯗ꯭ꯔꯥ ꯑꯁꯦꯡꯕ ꯍꯥꯏꯗ꯭ꯔꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯅꯪꯕꯣ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯍꯥꯏꯗꯣꯛꯑꯗ꯭ꯔꯥꯅ ꯑꯍꯥꯟꯕ ꯑꯩ ꯎꯕ ꯅꯨꯃꯤꯠꯇꯣ ꯀꯩ ꯈꯪꯒꯦꯕ ꯍꯥꯏꯔꯣꯕ ꯅꯪꯅ ꯈꯟꯕ ꯃꯌꯥꯝꯗꯣ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯀꯕꯛ ꯍꯥꯏꯔꯛꯑꯣꯕ ꯑꯩꯅ ꯈꯟꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯑꯍꯥꯟꯕ ꯎꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯩꯗꯤ ꯐꯖꯩ ꯈꯣꯠꯂꯦꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯥꯏꯗꯔꯒ ꯑꯗꯨꯝ ꯈꯟꯕꯗꯣꯀꯣ ꯑꯩꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯄꯨꯛꯅꯤꯡ ꯍꯥꯏꯗꯣꯏꯔꯥ ꯈꯟꯕ ꯑꯗꯨꯝ ꯈꯜꯂꯦ ꯍꯥꯏꯕꯀꯣ ꯐꯖꯩ ꯈꯣꯠꯂꯦꯅꯀꯣ ꯎꯕ ꯃꯇꯝꯗꯣ ꯑꯩꯕꯨ ꯐꯖꯕ꯭ꯔꯕ ꯅꯣꯏ ꯐꯖꯩ ꯍꯥꯏꯗꯨꯕꯣ ꯃꯤꯅꯁꯨ ꯑꯗꯨꯝ ꯐꯖꯩꯗꯤ ꯍꯥꯏꯗ ꯏꯃꯥꯟꯅꯕꯤ ꯃꯤꯁꯤꯡꯁꯨ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯄꯪꯈꯥ ꯍꯥꯏꯒꯠꯂꯛꯄꯤꯔꯤꯅꯨ ꯄꯪꯊꯥ ꯊꯥꯒꯠꯄ ꯅꯠꯇꯤꯌꯦ ꯑꯗꯨꯗꯤ ꯀꯔꯤ ꯐꯖꯩꯗꯤ ꯐꯖꯩ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯑꯩꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯄꯨꯛꯇ ꯍꯥꯏꯗꯣꯏꯔꯥ ꯄꯨꯛꯇ ꯃꯩꯇꯩꯂꯣꯟꯗ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯄꯨꯛꯇ ꯈꯪꯗꯦ ꯐꯖꯕ ꯃꯩꯇꯩꯂꯣꯟꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕꯗ ꯑꯗꯨ ꯐꯔꯦꯁꯦ ꯅꯣꯏ ꯅꯣꯏ ꯈꯨꯟꯗ ꯑꯩꯅ ꯀꯨꯝꯍꯩ ꯂꯥꯛꯑꯝꯕꯗꯣ ꯀꯨꯝꯍꯩ ꯂꯥꯛꯑꯝꯕ ꯅꯨꯃꯤꯠꯇ ꯅꯣꯏꯗ ꯏꯁꯩ ꯇꯧꯍꯧꯕꯗꯣ ꯈꯪꯕ꯭ꯔꯥ ꯏꯁꯩ ꯈꯪꯉꯦ ꯁꯨꯃꯥꯡꯗ ꯑꯁ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗꯤ ꯐꯖꯔꯕꯅꯤ ꯀꯩꯅꯣ ꯅꯪ ꯑꯗꯨꯗ ꯅꯣꯏ ꯈꯨꯟꯗ ꯂꯩꯔꯝꯕꯗꯣ ꯑꯗꯨꯗ ꯂꯩꯔꯝꯕꯗꯒꯤ ꯅꯪ ꯑꯥꯗ ꯅꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝꯗꯣ ꯑꯗꯨꯗ ꯆꯠꯄꯁꯦ ꯀꯌꯥꯃꯨꯛ ꯀꯨꯏꯔꯒꯦ ꯑꯗꯨꯗꯒꯤ ꯆꯩꯁꯨꯗ ꯂꯩꯔꯝꯃꯤꯅ ꯆꯩꯁꯨꯗ ꯂꯩꯔꯝꯃꯒ ꯅꯪ ꯍꯧꯖꯤꯛ ꯅꯪ ꯏꯔꯝꯕꯝꯗ ꯑꯃꯨꯛ ꯆꯠꯄꯗꯣ ꯑꯗꯨꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯍꯧꯒꯦꯕ ꯀꯩꯁꯨꯗ ꯂꯩꯔꯤ ꯆꯍꯤ 3-4 ꯂꯩꯔꯤ ꯅꯪ ꯀꯩꯁꯨꯗꯕꯣ ꯃꯇꯝꯗ ꯑꯗꯨꯃꯥꯏꯐꯥꯎ ꯂꯩꯔꯤ ꯍꯥꯏꯕ 3-4 ꯆꯥꯁꯤꯜꯂꯣ ꯆꯥꯛꯇꯣ ꯊꯦꯡꯗꯤ ꯊꯦꯡꯅꯔꯒ ꯅꯨꯡꯁꯤꯗꯤ ꯅꯨꯡꯁꯤꯅꯗ꯭ꯔꯤꯗ ꯑꯗꯨꯋꯥꯏꯗꯗꯤ ꯅꯨꯡꯁꯤꯅ ꯍꯧꯈꯤꯕꯗꯤ ꯃꯉꯣꯟꯗ ꯍꯪꯈ꯭ꯔꯣ ꯑꯗꯨꯗꯤ ꯍꯧꯈꯤꯕꯗꯣ ꯑꯗꯨ ꯍꯧꯕꯗꯨꯗꯤ ꯃꯉꯣꯟꯗ ꯍꯪꯉꯣ ꯏꯕꯥꯅꯤꯒꯤꯁꯤꯀꯣ ꯏꯕꯥꯅꯤꯒꯤꯁꯦ Q&A ꯇꯧ ꯍꯥꯏꯌꯦꯕꯀꯣ ꯃꯤꯅꯀꯣ ꯑꯗꯨ ꯇꯧ ꯍꯥꯏꯕꯗꯨ ꯇꯧꯔꯁꯤꯔ Q&A ꯍꯥꯏꯕꯗꯤꯀꯣ ꯀꯣꯏꯁꯟ ꯑꯟꯁꯔꯗꯣ ꯑꯗꯨ ꯇꯧꯁꯦ ꯍꯥꯏꯕ ꯌꯥꯏ ꯌꯥꯏꯌꯦ ꯉꯁꯤ ꯇꯧꯗꯣꯏꯕ ꯅꯠꯇꯦ ꯉꯁꯤ ꯇꯧꯗꯧ ꯅꯠꯇꯦ 이번에 이 비디오에서 ꯃꯤ ꯃꯌꯥꯝꯗꯣ ꯀꯃꯦꯟ ꯄꯤꯔꯝꯃꯨ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯃꯊꯪ ꯚꯤꯗꯤꯑꯣꯗꯀꯣ ꯀꯦꯅ ꯇꯧꯗꯣꯏꯕ ꯌꯥꯏ ꯌꯥꯏꯌꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯇꯧꯁꯤꯀꯣ ꯑꯗꯨꯗꯤ ꯑꯁ ꯑꯍꯥꯟꯕ ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯑꯩꯁꯦ ꯑꯍꯥꯟꯕ ꯊꯦꯡꯅꯔ ꯀꯥꯟꯗ ꯃꯥꯁꯦ ꯑꯩꯁꯦ ꯌꯥꯝ ꯄꯤꯛꯏ ꯀꯥꯏꯅꯀꯣ
มันเคยไอ้อย่างปีเอออาเชียงมาถึงในประการมาคังมาเลยมัวในวางเลยมาไม่ย่างกังก็เข้าวางไงบอกก็ไอ้ก็ยามในกายเห็นที่เข็นน่าดีบอกก็อาหารมาถึงแล้วบ่อาจจะคู่จะถึงแล้วกันแล้วไอ้บุย่างกังย่างก็ปีเอนะให้บอกก็โพนตรงเลยโพนตรงนั้นรู้สึก ปีมาดิดูมาต่ำดิดูอ่ะจะฮีเอาพุ่งมาดีมุกเลยละกันแต่ครั้งในละกันแต่มุกถึงในละกันแล้วก็วางวางในเลยมาดูแล้วงักปนี่ใช่สมัยกวางมันนี่ฮะทัดยาจะแบบอิมานดูปิกมันนี่คันไปเองคันนี้อิมานนะบ่มาเลยบอกก็อิมานนะบ่มาเลยสิก็ไม่ตกมาถึงนะบ่มาถึงนะบ่นุ่มจัดไปสิจะก็ไม่ตกให้กันเด้อมาสิอิมานนะบ่สินะอาหารมาถึงในบริษัทประกันก็ไม่ตรงกันฮะจะมวยยมจะสังเงแต่กี่มวยมาเชี่ยหัวเดถึงในเรื่องบอกว่าถึงในการเดมาสิอิมานนะบริษัทปลากันอยู่ตัวเวบมานะอาหารมาถึงในแล้วไอ้ใกล้เลยบอกว่ามาสิคัดเที่ยงไอ้แบบอิมานนะบริษัทเกมจะกุยนั่นเดียวบอกว่ากุยนั่นเดียวประกันนะเกี่ยให้เกี่ยก็อัศบายเที่ยงอันนี้จะละสิมวยชันลอยบอกว่าอิมานนะบอกให้ตัวชันเลยแบบระบบจะทะลุออกมาจากนี่บอกว่าใบเที่ยงไอ้จะละสิไอ้ชมมาชันเราที่รู้ด้วยว่าชันมาปานนั้นปุ่นเขาเรียนดูเราสิรู้ด้วยว่าอะไรนะฮะนกเนื้อไม่ใช่เนื้อเริ่มจีดีมาบุดีหอยจำนะฮะแล้วก็ไอ้อาหารมาถึงแบบนี้นะคุยแล้วก็ดีเกมใกล้เลยเดี๋ยวอาหารมาถึงในวันการนั้นดูมาหายไปนะไอ้นกทุนกนี้ไอ้หนังมุกหายแล้วใบนั่งกับไทยให้ดูกะลีโนมีกี่มากอยู่แต่ดูมาให้ดูนะให้ไอ้น่ะมากอยู่ที่นั่นมันเป็นเลยนี่จ้ะมากอยู่ชื่อยาวกว่าอังงอยู่วารีไฮบ์นี่เนี่ยอาชีพที่การขึ้นบางอาใช้กำลังตรงข้างเดียวบอกว่าทงแล้วก็ใช้จะตุยว่ากำลังตรงข้างเดียวเพราะไอ้ไฮจะไฮจะเป็นรู้บ่นั่นมันตุยกันเลยว่าทงบางอันดีกว่าให้ตั้งกุยอย่างเราเลยให้ก็ยังเกิดโซ่ไม่งามปุ้งถงได้หรือไม่ยามเด้อไม้ถงอย่างนั้นก็ตัวจะพิจารถงไม่ใช่ให้เลยไม้ถงแล้วก็ท่านเจ้างานจะช่วยเหรอเดี๋ยวมารู้ที่ยามมันก็ยังเจ้ากุยเลยเขาเนี่ยอาหารไม่ใช่จะกุยเลยมุอายุอีเรื่องมั้งอะมุสักขนาดฮาวายเชียวเฮ้ยเดี๋ยวสั่งให้เลยว่าก็ทับบักจะปั้มมือของนี่มั้ยไอ้ทับบักจะปั้มแต่ละคนทับบักสู้บุกี้สินเน่าไม่เอามาคนไอ้ก็จะเอาที่ทับบักชุ่มมินได้บะหมี่ก็จะยังสินนั้นดุมร้อยมาปุ่นเลยบอกว่าดุมมีอ่ะให้ไปชุ่มมีอ่ะมันจะดุมวิดีโอบล็อกไอ้ก็อยู่ตลอดก็มีอ่ะยังมีน่าสิก็มีอ่ะไอ้สิล่ะเที่ยวทบปีกันละเที่ยวทบปีแล้วก็ฮะจริงเลยมาดูยังหนึ่งก็จำจ้ะว่าดิทุ่มกระดิ่งแต่มันนุ่งเยอะจังเดี๋ยวผมเตาตัวก็งาตัวทุ่มจะทุ่มจังเดี๋ยวผมเตาไว้บ้างแต่ว่าจังมือจังให้ค่ะอัฐาเป็นป่าจะจังยาวนะจังจะยาวจ้ะไอ้ยาเนี่ยใช่ไหมจะใครรู้อ่ะไอ้ยาเนี่ยนั่นไอ้ยังมุกบางที่ว่ายาเขาจะไกลคันจ้ะถ้าเราบะเผาเนี่ยถ้าจะนัดแต่ก็ตันบะเผาไปถ้าหน่วยเนี่ยหน่วยจะบะเผาแล้วบะมันนุ่งจะมารวยมากรวยจังเลย
ꯑꯍꯥꯟꯕ ꯍꯦꯛ ꯅꯝꯕ ꯍꯧꯕ ꯅꯨꯃꯤꯠꯇꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯏꯀꯥꯏꯕ꯭ꯔꯣ ꯏꯀꯥꯏ ꯅꯝꯁꯤ ꯌꯥꯗꯅ ꯑꯩꯅ ꯅꯝꯐꯨ ꯐꯥꯔ ꯅꯝꯃꯤꯅꯤꯁꯦ ꯇꯜꯂꯦꯅ ꯍꯥꯏꯔꯒ ꯑꯗꯨ ꯅꯪ ꯍꯥꯟꯅꯒꯤ ꯆꯥꯛ ꯆꯥꯔꯤꯕ ꯈꯨꯠꯆꯥꯗꯨꯒ ꯍꯧꯖꯤꯛꯀ ꯍꯥꯏꯔꯗꯤ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯅꯝꯕꯅꯗꯤ ꯍꯦꯜꯂꯦꯀꯣ ꯍꯦꯜꯂꯦ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯑꯗꯨꯝ ꯈꯪꯉꯦ ꯍꯥꯟꯅꯒꯤ ꯈꯨꯆꯥꯒ ꯍꯧꯖꯤꯛꯀ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯂꯣꯏꯅ ꯑꯗꯨꯝ ꯉꯝꯅꯕ ꯍꯣꯠꯅꯕꯗꯀꯣ ꯚꯤꯗꯤꯑꯣꯅꯤꯅ ꯐꯖꯗꯕ ꯌꯥꯗꯕꯅꯤꯅ ꯆꯠꯁꯤꯜꯂꯨ ꯉꯥꯗꯣ ꯆꯥꯛꯇꯨ ꯌꯥꯝ ꯆꯥꯅꯨ ꯄꯪꯒꯅꯨꯀꯣ ꯆꯥꯛꯇꯨꯗꯤ ꯌꯥꯝꯅ ꯆꯥꯔꯁꯨ ꯌꯥꯏꯀꯣ ꯅꯪ ꯉꯝꯃꯤꯈꯩ ꯏꯟꯁꯥꯡꯗꯨ ꯌꯥꯝꯅ ꯆꯥꯎꯕ ꯏꯟꯁꯥꯡꯗ ꯄ꯭ꯔꯣꯇꯤꯟꯅꯦꯕ ꯌꯥꯎꯔꯤꯁꯦ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯆꯥꯛꯇꯗꯤ ꯅꯪ ꯌꯥꯔꯤꯃꯈꯩ ꯏꯟꯁꯥꯡꯅ ꯍꯦꯟꯅ ꯆꯥꯎꯕꯀꯣ ꯅꯁꯥ ꯐꯔꯛꯅꯤꯡꯕ ꯅꯪ ꯊꯥꯎ ꯊꯨꯝ ꯉꯥꯛꯇ ꯆꯥꯃꯟꯕꯁꯨ ꯐꯕ ꯅꯠꯇꯦꯗ ꯑꯩꯅ ꯉꯥ ꯆꯥꯕꯗ ꯁꯤꯁꯤꯅꯦꯕ ꯑꯩꯅ ꯕꯤꯠ ꯂꯩꯇ꯭ꯔꯤꯁꯦ ꯃꯔꯨ ꯃꯟꯕꯗ ꯃꯇꯝꯁꯦ ꯍꯦꯛꯇ ꯊꯦꯡꯉꯦꯕ ꯑꯁ ꯑꯩ ꯉꯁꯤ ꯆꯥꯛ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯁꯤꯔꯣ ꯆꯥꯒꯦ ꯀꯩꯅꯣ ꯃꯌꯥꯝ ꯉꯁꯤ ꯑꯩ ꯆꯥꯛ ꯆꯥꯕꯁꯦ ꯈꯔꯕꯨꯗꯤ ꯇꯞꯄꯦ ꯃꯌꯥꯝ ꯁꯥꯎꯕꯤꯕ ꯌꯥꯗ꯭ꯔꯦꯀꯣ ꯃꯊꯪꯗ ꯑꯃꯨꯛ ꯊꯨꯔꯛꯑꯒꯦ ꯑꯁꯤ ꯉꯥꯁꯦ ꯃꯔꯨꯁꯦ ꯑꯩꯅ ꯃꯟꯕꯁꯤꯅ ꯑꯩꯅ ꯕꯤꯠ ꯌꯥꯎꯗꯦꯕ ꯉꯥ ꯃꯔꯨ ꯃꯟꯕꯁꯦ ꯆꯥꯁꯤꯜꯂꯨ ꯇꯣꯡꯉꯁꯨ ꯉꯝꯗꯦ ꯑꯁꯤꯗꯤ ꯃꯐꯣꯟ ꯀꯩꯗꯨꯅꯣ ꯉꯥꯛꯇ ꯉꯥꯏꯔꯦ ꯈꯥꯃꯦꯟꯗꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕꯗꯣ ꯑꯩꯁꯦ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯄꯨꯔꯛꯑꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯄꯥꯝ ꯆꯠꯀꯗ꯭ꯔꯥ ꯍꯥ ꯑꯩꯁꯦ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯄꯨꯔꯛꯑꯗꯤ ꯅꯪ ꯅꯄꯥꯝ ꯆꯠꯀꯗ꯭ꯔꯕ ꯀꯃꯥꯏꯅ ꯇꯧꯅꯤ ꯄꯨꯔꯛꯑꯗꯤ ꯆꯦꯜꯂꯛꯑꯗꯤ ꯑꯃꯃꯨꯛ ꯍꯥꯏꯌꯣ ꯍꯥꯥ ꯄꯨꯔꯛꯑꯗꯤ ꯍꯥꯏꯕꯀꯣ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯑꯗꯤ ꯅꯪ ꯅꯄꯥꯝ ꯆꯠꯀꯗ꯭ꯔꯥ ꯍꯥꯏꯕ ꯑꯩꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯈꯔ ꯀꯟꯅ ꯍꯥꯏꯌꯣ ꯇꯥꯔꯣꯏꯕ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯀꯩꯅꯣ ꯅꯪ ꯑꯄꯥꯝꯕ ꯃꯣꯠ ꯑꯃ ꯍꯥꯏꯌꯣ ꯆꯠꯄꯨꯗꯤ ꯆꯠꯂꯣꯏꯕꯀꯣ ꯑꯗꯨꯝ ꯌꯨꯝꯗ ꯇꯣꯉꯥꯟꯅ ꯂꯩ ꯑꯩꯒꯤ ꯍꯛꯇꯤ ꯂꯩꯗꯅꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯑꯦ ꯏꯆꯥꯁꯨ ꯂꯩꯔꯦ ꯑꯩꯒꯤ ꯍꯛꯇꯤ ꯂꯩꯌꯦꯕ ꯌꯨꯝꯁꯤꯗ ꯅꯪꯅ ꯄꯨꯔꯛꯑꯗꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯇꯣꯞꯄꯗꯣ ꯌꯨꯝꯕꯨꯗꯤ ꯆꯠꯂꯣꯏ ꯑꯗꯨꯝ ꯇꯣꯉꯥꯟꯅ ꯂꯩꯅꯤ ꯑꯗꯨ ꯅꯨꯄꯤꯗꯨꯅꯒ ꯇꯣꯉꯥꯟ ꯍꯥꯏꯗꯤ ꯇꯣꯉꯥꯟ ꯆꯥꯔ ꯂꯩꯅꯤ ꯑꯩ ꯑꯗꯨ ꯇꯣꯉꯥꯟ ꯆꯥꯕꯗꯣ ꯑꯗꯨ ꯅꯨꯄꯤꯗꯨꯅꯒ ꯐꯠꯇꯗꯅ ꯅꯌꯨꯝ ꯆꯠꯂꯨꯒ ꯍꯥꯏꯔ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯍꯥ ꯑꯗꯨ ꯅꯨꯄꯤꯗꯨꯅ ꯅꯪꯉꯣꯟꯗ ꯇꯥꯜꯂꯛꯑꯗꯤ ꯅꯁꯝ ꯐꯣꯏꯔꯒ ꯏꯜꯂ ꯇꯥꯜꯂꯛꯑꯗꯤ ꯉꯝꯃꯣꯏ ꯅꯪ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯩꯁꯨ ꯐꯣꯏꯗꯣꯏꯁꯤꯗꯤ ꯃꯥꯅ ꯉꯝꯅ ꯍꯦꯟꯖꯤꯟꯕ ꯌꯥꯕ꯭ꯔꯣ ꯑꯩꯒꯤ ꯍꯛꯁꯨ ꯂꯩꯔꯤꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯀꯩꯅꯣ ꯀꯤꯕꯨ ꯀꯤꯍꯦ ꯑꯗꯨꯗꯤ ꯆꯠꯁꯤꯜꯂꯣ ꯂꯣꯏꯁꯤꯜꯂꯁꯤ ꯅꯪ ꯁꯤ ꯆꯥꯅꯤꯡꯗ꯭ꯔꯕꯣ ꯑꯃꯨꯛ ꯑꯁ ꯑꯩ ꯉꯝꯗ꯭ꯔꯦ ꯑꯩ ꯆꯥꯅꯤꯡꯉꯗꯤ ꯉꯁꯥꯏꯅ ꯆꯥꯔꯅꯤ ꯑꯗꯨꯝ ꯊꯝꯃꯣꯁꯦ ꯐꯠ ꯐꯠ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯔꯤꯒꯨꯝꯕ ꯅꯅꯥꯎ ꯏꯕꯥꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯞ ꯑꯃꯃꯝꯇ ꯑꯃꯃꯝꯇ ꯅꯝꯕꯤꯔꯝꯃꯨ ꯇꯧꯕꯤꯔꯝꯃꯨ
ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯁꯦꯝꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝ ꯑꯗꯣ Q&Aꯗꯣ ꯃꯌꯥꯝ ꯑꯩ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯛꯄꯒꯦꯕꯀꯣ ꯑꯗꯨꯗ ꯑꯣꯏꯅ ꯐꯖꯅ ꯇꯧꯔꯁꯦꯕꯀꯣ ꯑꯗꯣ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯊꯥꯒꯠꯂꯛꯄꯗꯣ ꯑꯗꯨꯗ ꯑꯩ Q&A ꯇꯧꯔꯒꯦ ꯏꯕꯥꯅꯤꯁꯦ ꯀꯟꯐꯥꯔꯝ ꯇꯥꯕ ꯉꯝꯗ꯭ꯔꯦꯕꯀꯣ ꯇꯧꯁꯤꯔꯥ ꯇꯧꯔꯣꯏꯁꯤꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯑꯁꯤꯗ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ